ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯁꯦꯡꯗꯣꯛꯆꯍꯧꯒꯦ꯫ ꯉꯔꯥꯡ ꯑꯩꯒꯤ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯣꯅꯦꯇꯥꯏꯖꯦꯁꯟ ꯀꯛꯈꯤꯕꯗꯒꯤ ꯃꯗꯨ ꯁꯦꯝꯅꯅꯕ ꯍꯣꯠꯅꯕꯗ ꯍꯥꯟꯅ ꯊꯥꯒꯠꯈ꯭ꯔꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯃꯗꯤ ꯑꯩꯅ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯁꯇ ꯊꯝꯈ꯭ꯔꯕ ꯚꯤꯗꯤꯑꯣ ꯈꯔ ꯄꯕ꯭ꯂꯤꯛ ꯂꯤꯁꯇ ꯊꯝꯗꯕ ꯌꯥꯗꯕꯗꯒꯤ ꯉꯔꯥꯡ ꯄꯕ꯭ꯂꯤꯛ ꯂꯤꯁꯇ ꯊꯝꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯄꯕ꯭ꯂꯤꯛ ꯇꯧꯔꯛꯄꯒꯤꯗꯃꯛ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯍꯥꯟꯅ ꯊꯥꯒꯠꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯞꯂꯣꯗ ꯇꯧꯁꯤꯜꯂꯛꯄ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯚꯤꯗꯤꯑꯣ ꯃꯊꯪ ꯂꯥꯛꯁꯤꯜꯂꯛꯄꯅꯆꯤꯡꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯊꯣꯛꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯣꯅꯦꯇꯥꯏꯖꯦꯁꯟ ꯀꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨ ꯌꯥꯅꯅꯕ ꯁꯦꯝꯕꯗ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔꯤ ꯅ꯭ꯌꯨꯁ ꯔꯤꯗꯔꯒꯤ ꯏꯌꯥꯝꯕ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯀꯤ ꯏꯌꯥꯝꯕ ꯔꯥꯀꯦꯁ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯕꯤꯕꯗꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨ ꯍꯧꯖꯤꯛꯇꯤ ꯃꯣꯅꯦꯇꯥꯏꯖꯦꯁꯟ ꯖꯥꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯔꯥꯡ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯍꯥꯟꯅꯒꯨꯝꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯂꯣꯏꯅꯃꯛ ꯊꯝꯖꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯣꯅꯦꯇꯥꯏꯖꯦꯁꯟꯕꯨ ꯑꯃꯨꯛ ꯌꯥꯍꯟꯕꯤꯔꯤꯕ ꯏꯌꯥꯝꯕ ꯑꯅꯤꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯔꯨꯞꯁꯤꯡꯅꯁꯨ ꯉꯔꯥꯡ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯄꯪꯇꯧꯗ ꯇꯧꯔꯛꯄ ꯑꯗꯨꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯅꯕ ꯍꯥꯏꯖꯔꯤ꯫ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯗ ꯅꯣꯂꯨꯛꯅ ꯈꯪꯍꯟꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯋꯥ ꯃꯔꯣꯜ ꯊꯣꯛꯑꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯂꯣꯠꯁꯤꯟꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯩ ꯏꯁꯥꯃꯛꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯈꯔꯗꯤ ꯀꯨꯏꯈ꯭ꯔꯦ꯫ ꯑꯩ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯍꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯦ ꯃꯈꯣꯏ 2 ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯃꯒ ꯏꯃꯥꯒ ꯈꯛꯇꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯥꯃꯗꯨ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀ ꯑꯩꯒ ꯈꯛꯇꯃꯛ ꯂꯩꯍꯧꯕ ꯇꯥꯟꯖꯥꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯄꯨ ꯍꯣꯏꯒꯤ ꯃꯔꯨꯞ ꯑꯆꯧꯕ ꯑꯃ ꯂꯩ꯫ ꯃꯗꯨꯒꯤ ꯃꯈꯣꯏ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯗꯨꯅ ꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯃꯤꯑꯣꯏ 50ꯃꯨꯛ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯤꯔꯣꯜꯁꯨ ꯂꯩꯇꯕꯅ ꯑꯩ ꯊꯕꯛ ꯏꯟꯈꯥꯡ ꯍꯣꯠꯅꯔꯤ꯫ ꯃꯥꯝꯇꯣꯞꯁꯨ ꯈꯟꯒꯅꯤ ꯍꯥꯏꯕꯗꯒꯤ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯏꯃꯥꯟꯅꯕ ꯈꯔꯒꯁꯨ ꯀꯧꯗꯨꯅ ꯌꯥꯎꯍꯜꯂꯤ꯫ ꯍꯌꯦꯡ ꯆꯥꯛ ꯆꯥꯅꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯃꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯃꯈꯣꯏ 3 ꯂꯥꯛꯈꯤ꯫ ꯃꯣꯏꯅ ꯂꯥꯛꯄ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯌꯨꯝ ꯑꯁꯦ ꯀꯔꯤꯅꯣꯃ ꯇꯧꯏ ꯍꯥꯏꯅ ꯃꯈꯣꯏꯅ ꯄꯨꯄꯨꯗꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯄꯨꯁꯦ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯑꯗꯨꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔꯤ꯫ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯒ ꯕꯥꯃꯣꯟ ꯂꯥꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕꯗ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯤ꯫ ꯃꯥꯟꯇꯣꯞ ꯁꯤꯗꯣꯛꯄ ꯀꯩꯗꯧꯕ ꯊꯕꯛ ꯏꯟꯈꯥꯡ ꯈꯔ ꯇꯧꯔꯤꯉꯩ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯄꯨꯡ 3:30ꯃꯨꯛ ꯇꯥꯈ꯭ꯔꯦ꯫ ꯑꯗꯒꯤ ꯃꯣꯏ ꯃꯃꯥꯟꯅꯕ 3 ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯃꯒ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯈꯤ꯫ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯤ꯫ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯣꯏ ꯍꯜꯂꯛꯂꯦ꯫ ꯕꯨꯕꯣꯛꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯈꯤ꯫ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯃ ꯍꯣꯏꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯎꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯀꯩꯅꯣ ꯍꯥꯏꯅ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯂꯨꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯃ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯃꯥꯒꯤ ꯑꯥꯗꯒꯤ ꯂꯥꯛꯃꯤꯟꯅꯕꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯝꯃꯦ ꯍꯥꯏꯗꯨꯅ ꯃꯣꯏ ꯃꯌꯥꯝꯅ ꯐꯥꯔꯒ ꯄꯨꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯒꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯠꯇꯣ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯗꯣ ꯌꯨꯝꯗ ꯂꯩꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯅꯥꯟꯊꯣꯛꯑꯒ ꯂꯧꯕꯨꯛꯂꯣꯝꯗ ꯆꯦꯟꯊꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯈꯨꯜꯒꯤ ꯈ꯭ꯋꯥꯏ ꯑꯔꯣꯏꯕ ꯌꯨꯝ ꯑꯣꯏꯕꯅꯤꯅ ꯂꯧꯕꯨꯛꯀ ꯊꯪꯅꯩ꯫ ꯂꯧꯕꯨꯛꯂꯣꯝꯗ ꯊꯤꯕ ꯆꯠꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ꯫ ꯃꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯃ ꯂꯩ꯫ ꯑꯗꯨꯒꯤ ꯖꯒꯥ ꯑꯗꯨ ꯇꯝꯅ ꯊꯤꯕ ꯂꯥꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯆꯦꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯦꯟꯗꯜ ꯑꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩꯈꯣꯏ ꯄꯨꯄꯨꯅꯁꯨ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯃꯥ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯔꯤ꯫ ꯑꯩꯅ ꯇꯨꯔꯦꯜ ꯑꯗꯣ ꯈꯔ ꯀꯥꯈꯠꯂꯒ ꯊꯤꯕꯗ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗ ꯀꯅꯥꯅꯣꯝ ꯑꯃ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣꯝ ꯑꯃ ꯏꯟꯅꯔꯛꯂꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯔꯒ ꯀꯩꯝ ꯍꯦꯛ ꯂꯩꯔꯝꯗꯦ꯫
ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯀꯞꯄꯛꯏ꯫ ꯑꯩ ꯀꯣꯌꯦꯡ ꯌꯦꯡꯉꯛꯏ꯫ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯗꯨꯅ꯫ ꯃꯗꯨꯗ ꯑꯩꯅ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯃꯐꯤ ꯑꯃꯠꯇ ꯁꯦꯠꯇꯕꯤꯗ ꯃꯃꯤꯠ ꯃꯅꯥ ꯆꯣꯡꯊꯣꯛꯂꯒ ꯂꯩꯔꯝꯂꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯨꯅ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯚꯥꯞ ꯃꯦꯟ ꯇꯥꯗꯕꯤꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯃꯄꯥꯜꯗ ꯂꯩꯔꯝꯂꯦ꯫ ꯉꯁꯥꯏ ꯆꯦꯟꯈꯤꯕ ꯃꯥꯃꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯥꯔꯤꯕ ꯃꯥꯃꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯉꯤꯕ ꯂꯥꯏ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯈꯨꯝꯃꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯄꯨꯄꯨꯗꯣ ꯍꯥꯏꯌꯨ ꯌꯥꯗꯕꯗꯒꯤ ꯁꯥꯎꯈ꯭ꯔꯦ꯫ ꯂꯥꯡꯊ꯭ꯔꯩꯗ ꯁꯣꯜꯂꯒ ꯑꯃꯨꯛ ꯐꯨꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯌꯥꯔꯛꯇꯗꯅ ꯇꯥꯏꯔꯦꯟꯅ ꯑꯃꯨꯛ ꯐꯨꯔꯦ꯫ ꯑꯗꯨ ꯐꯥꯎꯕ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯏꯔꯣꯏ ꯂꯣꯏꯕꯗ ꯈꯣꯏꯔꯨꯅ ꯃꯤꯇꯝ ꯑꯃ ꯁꯥꯔꯒ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅ ꯅꯪ ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯅꯣ? ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪ ꯈꯨꯝꯗꯕ ꯇꯥꯔꯒꯗꯤ ꯅꯪ ꯃꯊꯣꯡ ꯆꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯨꯄꯨꯅ ꯊꯥꯡꯁꯦ 8ꯀꯤ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯒꯗꯤ ꯊꯥꯡꯁꯦ 8ꯀꯤ ꯊꯥꯡ ꯑꯁꯤꯅ ꯊꯤꯜꯂꯒꯦ, ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯉꯝꯒꯗ꯭ꯔꯣ ꯍꯦ ꯑꯃꯥꯏꯕ ꯍꯥꯏꯅ ꯆꯩꯔꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯗꯣ ꯁꯥꯎꯕ ꯍꯦꯜꯂꯛꯂꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯊꯥꯡꯁꯦ ꯑꯗꯨꯅ ꯃꯤꯇꯝ ꯃꯅꯥꯛ ꯑꯗꯨꯗ ꯊꯤꯡꯖꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯗꯣꯛꯂꯛꯂꯤ, ꯆꯤꯡꯉꯨ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯔꯣ? ꯈꯨꯌꯨꯝ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯔꯥꯔꯣ? ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯩꯅ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯜꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅ ꯏꯕꯨꯙꯧ, ꯀꯔꯤꯒꯤꯅꯣ ꯉꯁꯥꯏ ꯃꯈꯩ ꯏꯕꯨꯙꯧꯅ ꯅꯆꯤꯟ ꯅꯔꯩ ꯊꯣꯛꯇ꯭ꯔꯤꯕꯗꯨꯕꯣ? ꯅꯁꯨꯅ ꯑꯁꯨꯝꯅ ꯏꯕꯨꯙꯧꯗ ꯆꯩꯕꯤ ꯄꯤꯔꯝꯒꯗ꯭ꯔꯣ? ꯏꯕꯨꯙꯧ, ꯀꯝꯗꯧꯅꯤ? ꯐꯔꯦ ꯏꯕꯨꯙꯧ, ꯏꯕꯨꯙꯧꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡ ꯈꯔ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯐꯕ ꯂꯥꯏꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯅ, ꯀꯩꯒꯤꯅꯣ ꯉꯁꯥꯏ ꯃꯈꯩ ꯏꯕꯨꯙꯧꯅ ꯋꯥ ꯉꯥꯡꯕꯤꯗ꯭ꯔꯤꯕꯗꯤ? ꯑꯗꯨꯝꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯗꯧ ꯑꯩꯅ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯨꯕ ꯃꯇꯝꯗꯗꯤ ꯉꯝꯗꯦ꯫ ꯏꯄꯥꯔꯤ ꯑꯁꯤꯅ ꯃꯈꯣꯡ 3 ꯄꯥꯟꯕ ꯆꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅ ꯃꯥꯃꯗ ꯍꯪꯈꯤ, ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯃꯅ, ꯆꯨꯝꯃꯤ ꯕꯕꯥ, ꯉꯁꯥꯏ ꯌꯨ ꯈꯔ ꯊꯛꯈꯤꯕꯅꯤ, ꯑꯗꯨꯗ ꯆꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯁꯥꯎꯗꯅꯕ ꯂꯥꯏ ꯑꯗꯣ ꯊꯦꯝꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯁꯨꯝꯅ ꯃꯄꯥꯎ ꯄꯤꯔꯛꯈꯤ, ꯄꯥꯔꯤ ꯅꯌꯨꯝ ꯃꯣꯡꯕ ꯁꯒꯥꯏ ꯅꯨꯡ ꯑꯁꯤꯗ ꯅꯗꯧ ꯑꯩꯅ ꯂꯥꯛꯄꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯏꯟꯅꯔꯛꯂꯦꯗꯣ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯍꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯅ, ꯀꯔꯤ ꯆꯥꯛꯊꯥꯛ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯃꯈꯩ ꯈꯔ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯋꯥꯡꯕ꯭ꯔꯦꯜꯂꯣꯝ ꯊꯪꯕ ꯑꯁꯤꯗ ꯂꯥꯏ ꯇꯥꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯕꯨꯕꯣꯛ ꯏꯕꯥꯅꯤꯅ ꯍꯋꯥꯏ, ꯆꯦꯡ ꯑꯃꯗꯤ ꯌꯦꯔꯨꯝ ꯂꯣꯏꯅꯃꯛ ꯈꯔ ꯈꯔ ꯍꯥꯞꯄꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯛꯎꯕꯗꯒꯤꯗꯤ ꯋꯥꯈꯜ ꯂꯥꯛꯏ ꯃꯥꯃꯒꯤ ꯃꯃꯥꯟꯅꯕ ꯑꯗꯣ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅꯁꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯤ, ꯃꯁꯤꯗ ꯋꯥ ꯆꯕꯨꯜ ꯑꯃ ꯍꯧꯔꯤꯕ ꯑꯁꯤꯗꯒꯤ ꯋꯥꯁꯤꯡ ꯑꯗꯨꯅ ꯋꯥ ꯉꯥꯡꯉꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯄꯨꯅ, ꯍꯥꯏ, ꯑꯗꯨ ꯑꯇꯩ ꯅꯠꯇꯦꯅꯦ, ꯅꯪꯒꯤ ꯅꯙꯧ ꯂꯥꯏ ꯑꯗꯨ ꯂꯥꯛꯄꯒꯤꯅꯤꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯃꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗ, ꯅꯪꯕꯨ ꯍꯥꯟꯅꯅ ꯂꯥꯏꯃꯟ ꯂꯩ ꯍꯥꯏꯔꯕꯗꯤ ꯁꯥ ꯑꯗꯨ ꯆꯥꯔꯣꯏꯗꯧꯕꯅꯤꯅꯦ, ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯆꯥꯔꯨꯔꯦꯗꯅ꯫ ꯑꯩꯗꯤ ꯅꯪꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯁꯤ ꯂꯧꯕꯨꯛꯇ ꯆꯤꯡꯉꯦ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯣ, ꯑꯩꯗꯤ ꯅꯪꯁꯦ ꯑꯗꯨꯝ ꯆꯤꯡꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯅꯪ ꯐꯥꯔꯒ ꯄꯨꯔꯛꯏꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯣ ꯆꯥꯛ ꯈꯔ ꯄꯤꯖꯔꯤ, ꯑꯗꯨꯒ ꯇꯨꯝꯍꯟꯈ꯭ꯔꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯉꯔꯥꯡ ꯂꯥꯏ ꯇꯣꯡꯕ ꯑꯗꯨꯅ ꯃꯥꯃꯍꯣꯏꯒ ꯄꯨꯜꯂꯒ ꯂꯝ ꯀꯣꯏꯕ ꯑꯃꯨꯛ ꯆꯠꯈꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯃꯣꯏꯅ ꯍꯜꯂꯛꯂꯤꯕꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯤ꯫ ꯑꯗꯒꯤ ꯍꯌꯦꯡ ꯆꯠꯂꯗꯧꯅꯤ ꯍꯥꯏꯗꯨꯅ ꯃꯣꯏ ꯌꯦꯟ ꯆꯥꯁꯤ ꯍꯥꯏꯅꯗꯨꯅ ꯊꯣꯡꯒꯦ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ
ꯑꯩꯈꯣꯏꯒꯤ ꯃꯥꯃꯒꯤ ꯃꯃꯥꯟꯅꯕ ꯃꯔꯛꯇ ꯔꯣꯁꯟ ꯀꯧꯕ ꯑꯃ ꯌꯥꯎꯏ ꯃꯗꯨꯗ ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯇꯣꯏꯂꯦꯠ ꯆꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯗ ꯔꯣꯁꯟꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯄꯨꯗ ꯄꯥꯎ ꯇꯝꯃꯤ ꯄꯨꯄꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯗꯥꯡ ꯑꯗꯣ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯄꯨꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯅꯕ ꯇꯧꯁꯤ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤ ꯈꯔ ꯀꯧꯗꯕꯗꯤ ꯌꯥꯔꯔꯣꯏ ꯆꯦꯟꯈꯤꯗꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯆꯠꯂꯒ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯈꯔ ꯀꯧꯔꯨꯔꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯥꯡꯂꯤ ꯑꯁꯨꯝꯅ ꯂꯥꯡꯕ ꯂꯣꯏꯔꯛꯄꯗ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯈꯪꯗꯕ ꯃꯈꯩ ꯃꯤ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯦ ꯃꯥꯒꯤ ꯃꯁꯥꯗ ꯌꯦꯠꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯨꯝꯃꯒ ꯌꯦꯡꯉꯛꯏ ꯉꯔꯥꯡꯒꯤ ꯁꯔꯣꯏ ꯉꯥꯔꯣꯏꯒꯤ ꯆꯊꯥ ꯊꯥꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯇꯣꯛꯑꯒ ꯂꯥꯛꯄꯗ ꯐꯤꯖꯤ ꯐꯤꯅꯥꯅ ꯍꯨꯃꯨꯕꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯑꯁꯦ ꯂꯐꯨ ꯈꯔ ꯍꯧꯏ ꯑꯩꯈꯣꯏ ꯉꯔꯥꯡ ꯊꯥꯗꯣꯛꯈꯤꯕꯗꯣ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗꯅꯤ ꯂꯥꯏ ꯊꯥꯗꯣꯛꯈꯤꯕ ꯑꯗꯣ ꯂꯐꯨ ꯃꯈꯣꯡꯗ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯁꯦꯡꯗꯣꯛꯐꯝ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯑꯗꯣ ꯃꯥꯏꯀꯩ ꯆꯠꯄꯗꯁꯨ ꯂꯐꯨ ꯑꯗꯣ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕꯅꯤ ꯑꯗꯨꯗ ꯀꯥ ꯔꯣꯁꯟꯅ ꯁꯥꯍꯨꯝ ꯈꯔ ꯅꯥꯏꯕ ꯐꯪꯈꯤꯕꯗꯨꯗ ꯇꯧꯔꯛꯂꯤꯕ ꯖꯥꯠꯅꯤ ꯃꯁꯤꯗꯒꯤꯗꯤ ꯀꯀꯥ ꯔꯣꯁꯟꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯇꯥꯟꯊꯣꯛꯅꯅꯕ ꯏꯄꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯤ ꯅꯥꯀꯟ ꯑꯗꯨꯗ ꯐꯝꯂꯝꯕ ꯀꯀꯥ ꯁꯟꯇꯣꯁꯇꯣ ꯑꯃꯨꯛ ꯊꯦꯛꯄ ꯍꯧꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯃꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯑꯃꯨꯛ ꯆꯪ ꯑꯃꯨꯛ ꯊꯣꯛ ꯇꯧꯔꯒ ꯂꯩꯔꯦ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯟꯁꯤꯜꯍꯜꯂꯤ ꯑꯗꯨꯒ ꯇꯥꯏꯔꯦꯜ ꯃꯁꯥꯒ ꯂꯥꯡꯊ꯭ꯔꯩꯒ ꯄꯨꯜꯂꯒ ꯂꯩꯋꯥ ꯁꯣꯜꯂꯒ ꯀꯜꯂꯤ ꯑꯗꯨꯒ ꯊꯣꯛꯂꯣ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯔꯤ ꯑꯗꯨꯗꯒꯤꯗꯤ ꯏꯄꯨꯅ ꯀꯟꯅ ꯍꯥꯏꯕꯗꯣ ꯌꯥꯗꯕꯗꯒꯤꯗꯤ ꯇꯥꯏꯔꯦꯜ ꯇꯔꯦꯠꯀꯤ ꯏꯁꯤꯡꯗ ꯁꯣꯜꯂꯒ ꯄꯤꯊꯛꯅꯕ ꯍꯣꯠꯅꯩ ꯀꯀꯥ ꯁꯟꯇꯣꯁꯇꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯛꯈ꯭ꯔꯤ ꯃꯥꯗꯤ ꯋꯥꯈꯜ ꯈꯔ ꯂꯥꯛꯅꯕꯒꯨꯝ ꯇꯧꯔꯤ ꯀꯀꯥ ꯔꯣꯁꯟꯗꯤ ꯌꯥꯗ꯭ꯔꯤ ꯊꯣꯛꯑꯣ ꯍꯥꯏꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅ ꯌꯥꯔꯔꯣꯏ ꯈꯪꯂꯤ ꯑꯗꯨꯅ ꯆꯠꯂꯣ ꯉꯔꯥꯡꯒꯤ ꯋꯥ ꯑꯗꯣ ꯀꯛꯎꯔꯣ ꯍꯥꯏꯅ ꯑꯗꯨꯗꯒꯤꯗꯤ ꯃꯩꯔꯥ 3 ꯊꯥꯔꯒ ꯑꯌꯥꯕ ꯂꯧꯔꯦ ꯍꯥꯏꯔꯒ ꯀꯛꯏ ꯑꯗꯨꯒ ꯆꯩ ꯑꯃ ꯁꯦꯝꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯁꯣꯜꯂꯤ ꯑꯗꯨꯒ ꯅꯥꯟꯕꯗꯗꯤ ꯀꯀꯥ ꯔꯣꯁꯟꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯏ ꯃꯥꯒꯤ ꯁꯞꯇ꯭ꯔꯥꯁꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤ ꯃꯉꯣꯟꯗ ꯄꯨꯜꯂꯤꯕ ꯐꯤ ꯑꯗꯨ ꯐꯥꯎꯕ ꯁꯦꯒꯥꯏꯔꯒꯦ ꯇꯧꯔꯛꯏ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯐꯥꯔꯤ ꯆꯩ ꯑꯗꯨꯅ ꯍꯦꯛ ꯊꯦꯡꯕꯒ ꯃꯁꯥ ꯑꯗꯣ ꯆꯩꯅꯥ ꯐꯪꯕꯒꯨꯝ ꯇꯧꯏ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯀꯩ ꯆꯥꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯎꯄꯨꯅ ꯍꯪꯉꯤ ꯑꯁꯨꯝꯅ ꯍꯪꯕꯗꯗꯤ ꯃꯤꯒꯤ ꯃꯀꯣꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯒꯤꯗꯤ ꯄꯨꯄꯨꯅ ꯌꯥꯔꯣꯏ ꯍꯥꯏꯕꯗꯗꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕ ꯇꯥꯔꯒꯗꯤ ꯌꯦꯟ ꯑꯃꯨꯕ ꯌꯦꯡꯈꯣꯡ ꯇꯝꯃꯕ ꯑꯃ ꯆꯥꯒꯦ ꯍꯥꯏꯔꯛꯈꯤ ꯈꯨꯗꯛ ꯑꯗꯨꯗ ꯌꯦꯟ ꯑꯗꯨ ꯊꯤꯔꯤ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯐꯪꯗ꯭ꯔꯤ ꯌꯥꯝꯅ ꯋꯥꯅ ꯊꯤꯔꯕꯗ ꯀꯣꯟꯅ ꯈꯨꯜ ꯊꯪꯅꯕꯗ ꯑꯃ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯃꯈꯣꯏꯅ ꯆꯠꯂꯒ ꯂꯧꯔꯨꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯗ ꯌꯦꯟ ꯑꯗꯣ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯐꯨ ꯃꯈꯣꯡꯗ ꯌꯦꯟ ꯑꯗꯣ ꯄꯨꯁꯤꯜꯂꯛꯂꯤ ꯀꯔꯤꯅꯣ ꯂꯩꯋꯥ ꯈꯔꯁꯨ ꯁꯣꯜꯂꯤ ꯑꯗꯨꯒ ꯌꯦꯟ ꯑꯗꯣ ꯊꯥꯗꯣꯛꯄꯗꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯀꯟꯅ ꯈꯣꯡꯅꯝꯂꯒ ꯁꯤꯈꯤꯕꯗꯨ ꯎꯕꯗ ꯑꯩꯗꯤ ꯉꯛꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯀꯀꯥ ꯔꯣꯁꯟꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅ ꯂꯥꯏꯅ ꯁꯝꯅꯔꯨꯔꯕꯅꯤꯅ ꯂꯥꯏ ꯈꯣꯏꯔꯝꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯄꯨꯅ ꯂꯥꯏ ꯇꯥꯏꯅꯗꯨꯅ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛ ꯄꯤꯈꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯈꯤꯋꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ